ꯅꯨꯡꯁꯤ ꯐꯗꯦ ꯅꯨꯡꯁꯤ ꯐꯣꯡꯒꯦ ꯌꯥꯗꯦ ꯀꯩꯒꯤ ꯑꯄꯟꯕ ꯊꯝꯂꯤꯕ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯨꯡꯁꯤꯕꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯇꯒꯤ ꯅꯨꯡꯁꯤꯕ ꯑꯣꯏꯕꯁꯦ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤꯔ ꯑꯩꯇꯒꯤ ꯂꯦꯡꯗꯅ ꯂꯩꯕꯁꯦ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯔꯕ꯭ꯔꯥ ꯑꯩꯒꯤ ꯏꯇꯧꯁꯤꯅ ꯎꯠꯆꯒꯦꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯇꯥꯛꯆꯒꯦꯕ ꯁꯦꯡꯂꯕ ꯏꯇꯧꯁꯦ ꯌꯥꯔꯣꯕ ꯌꯥꯔꯦ ꯍꯥꯏꯔꯣꯕ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯔꯣꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯅ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯄꯨꯡ ꯌꯦꯡꯉꯤ 5:30 ꯈꯔ ꯍꯦꯜꯂꯝꯂꯦ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯑꯦ ꯀꯥꯗꯨ ꯈꯔ ꯁꯤꯟ ꯊꯨꯡꯅ ꯆꯥꯎꯕꯅꯤ ꯁꯣꯐꯥ ꯊꯥꯕ ꯃꯥꯒꯤ ꯎꯄꯨ ꯊꯝꯕ ꯀꯣꯟꯅꯈ꯭ꯔꯒ ꯈꯔ ꯃꯈꯩꯗꯤ ꯍꯥꯡꯂꯒ ꯂꯩ ꯐꯃꯨꯡꯗꯨꯗꯒꯤ ꯈꯖꯤꯛ ꯂꯥꯞꯇꯛꯅ ꯁꯣꯐꯥ ꯊꯥꯔꯤꯕꯗꯨꯗ ꯌꯥꯏꯔꯤꯛ ꯉꯥꯟꯕꯅ ꯐꯩꯖꯨꯞ ꯃꯆꯥ ꯑꯃ ꯁꯨꯞꯂꯒ ꯍꯤꯞꯂꯤꯕꯗꯣ ꯃꯥ ꯑꯣꯏ ꯉꯔꯥꯡꯗꯒꯤ ꯃꯐꯤ ꯍꯣꯡꯕ ꯅꯠꯇꯦ ꯅꯤꯡꯁꯤꯡꯂꯛꯄꯗ ꯉꯔꯥꯡ ꯌꯥꯏꯔꯤꯛ ꯉꯥꯟꯕꯅ ꯍꯥꯏꯈꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯃꯀꯣꯛꯇꯨꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯍꯥꯏꯕꯕꯨ ꯅꯪꯅ ꯅꯪꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯇꯨꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯀꯩꯒꯨꯝꯕ ꯆꯠꯅꯤꯡꯂꯕꯗꯤ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡ ꯑꯝꯇ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯑꯇꯩ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯝꯇ ꯈꯟꯗꯦ ꯃꯔꯝꯗꯤ ꯅꯪ ꯑꯩꯒꯤ ꯆꯥꯏꯜꯍꯨꯗ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯑꯗꯨꯅ ꯑꯍꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯈꯪꯗꯅ ꯁꯤꯟꯈꯤꯕ ꯊꯕꯛꯁꯦ ꯃꯈꯣꯏꯒꯤ ꯄꯦꯟꯅꯕ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯈꯔꯗꯤ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯃꯔꯤꯗꯤ ꯑꯩ ꯊꯝꯕ ꯄꯥꯝꯗꯦ ꯅꯪꯁꯨ ꯅꯪꯒꯤ ꯅꯊꯧ ꯑꯗꯨꯃꯛ ꯇꯧꯖꯧ ꯑꯩꯁꯨ ꯑꯩꯒꯤ ꯏꯊꯧ ꯑꯗꯨꯃꯛ ꯇꯧꯖꯩ ꯐꯔꯦ ꯅꯪꯁꯨ ꯇꯨꯝꯃꯨ ꯑꯩꯗꯤ ꯁꯣꯐꯥꯁꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯇꯨꯝꯃꯒꯦ ꯋꯥꯈꯜꯗꯣ ꯑꯃꯔꯣꯝꯗ ꯆꯥꯏꯊꯣꯛꯇ꯭ꯔꯤꯉꯩ ꯐꯃꯨꯡꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯇꯞꯂꯤ ꯌꯥꯏꯔꯤꯛ ꯉꯥꯟꯕꯅ ꯍꯤꯞꯂꯤꯕ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯌꯥꯏꯔꯤꯛ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯃꯁꯥ ꯄꯨꯝꯕꯗ ꯁꯨꯞꯄ ꯊꯨꯡꯗ꯭ꯔꯤꯕ ꯐꯩꯖꯨꯞꯇꯨ ꯁꯦꯝꯕꯤꯔꯛꯏ ꯑꯃꯨꯛ ꯃꯔꯥꯏꯕꯛꯇ ꯇꯥꯔꯤꯕ ꯃꯁꯥꯏꯗꯨꯗ ꯃꯈꯨꯠ ꯈꯨꯠ ꯁꯥꯗꯨꯅ ꯍꯥꯏꯐꯦꯠ ꯊꯦꯡꯕꯣꯏ ꯀꯩꯕꯣꯏ ꯇꯧꯖꯩ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯋꯥꯁꯔꯨꯝ ꯑꯇꯦꯆ ꯇꯧꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯥꯅ ꯍꯣꯡꯅꯕ ꯃꯐꯤ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯂꯩꯁꯅꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯥꯡꯂꯛꯏ ꯁꯤꯂꯤꯡꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯖꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯕ ꯃꯥꯜꯂꯤ ꯅꯨꯄꯥꯁꯤ ꯀꯔꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯅꯣ ꯍꯥꯏꯕꯗꯤ ꯃꯥꯏꯊꯣꯡꯗꯨꯗ ꯎꯠꯊꯣꯛꯄ ꯅꯠꯇꯦ ꯁꯣꯐꯥꯗꯨꯗꯒꯤ ꯍꯤꯞꯂꯝꯕꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯁꯨꯞꯂꯝꯕ ꯐꯩꯖꯨꯞꯇꯨ ꯅꯤꯡꯊꯤꯅ ꯊꯨꯞꯂꯒ ꯊꯅꯝꯗꯨꯅ ꯐꯤꯌꯥꯟꯗꯨꯗꯒꯤ ꯇꯥꯋꯦꯜ ꯑꯃ ꯂꯧꯔꯦ ꯑꯃꯨꯛ ꯃꯥꯒꯤ ꯎꯄꯨꯗꯒꯤ ꯃꯐꯤ ꯍꯣꯡꯅꯕ ꯂꯧꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯩꯁꯅꯥ ꯊꯣꯛꯂꯛꯏ ꯁꯣꯐꯥꯗꯨ ꯁꯤꯠ ꯅꯥꯟꯅ ꯊꯝꯃꯝꯕꯗꯨꯗ ꯃꯆꯤꯟꯗꯨꯗ ꯇꯞꯂꯞ ꯁꯣꯜꯂꯤ ꯍꯧꯒꯠꯇ ꯉꯥꯏꯔꯤ ꯆꯠꯂꯅꯤ ꯃꯁꯝ ꯑꯆꯣꯠꯄꯗꯣ ꯗ꯭ꯔꯥꯏꯌꯔꯗꯨꯅ ꯍꯥꯏꯐꯦꯠ ꯀꯪꯍꯜꯂꯤ ꯃꯐꯤ ꯑꯁꯦꯡꯕ ꯁꯦꯠꯇꯨꯅ ꯃꯈꯥꯗ ꯀꯨꯝꯂꯛꯏ ꯂꯩꯃ ꯃꯥꯕꯨ ꯎꯕꯗ ꯏꯃꯧ ꯊꯣꯛꯂꯛꯑꯦꯗꯅ ꯂꯥꯛꯑꯣ ꯑꯩꯒꯤ ꯑꯁꯤꯅꯦ ꯂꯥꯏ ꯊꯥꯎꯃꯩ ꯀꯠꯄꯒꯤ ꯀꯣꯟꯗꯣ ꯑꯗꯨ ꯄꯤꯒꯦ ꯑꯩꯒꯤ ꯑꯁꯤꯅ ꯊꯕꯛ ꯑꯇꯩꯁꯨ ꯂꯣꯏꯅ ꯇꯧꯔ ꯂꯩꯔꯝꯃꯤ ꯏꯛ ꯑꯥ ꯍꯥꯏꯕ ꯉꯝꯗ ꯂꯩꯁꯅꯥꯅ ꯁꯣꯜꯂꯛꯄꯗꯨꯗ ꯉꯁꯤ ꯐꯥꯎꯗꯤ ꯏꯃꯧꯁꯦ ꯈꯔ ꯀꯣꯏꯒꯗꯧꯕ ꯃꯥꯟꯕ ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯑꯁꯤꯅ ꯈꯔ ꯇꯧꯕ ꯍꯧꯔꯝꯕꯅꯤꯗ ꯂꯩꯃꯅ ꯂꯥꯏ ꯀꯠꯅꯕ ꯀꯣꯟꯗꯣ ꯅꯤꯡꯊꯤꯅ ꯐꯦꯡꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯤ ꯏꯁꯤꯡ ꯂꯥꯏꯗ ꯀꯠꯄꯒꯤꯗꯣ ꯁꯪꯒꯣꯏ ꯅꯥꯀꯟꯒꯤ ꯁꯤꯟꯇꯦꯛꯁ ꯃꯆꯥꯁꯦ ꯑꯁꯤꯗꯒꯤ ꯂꯧꯔꯣ ꯂꯥꯏꯒꯤꯁꯦ ꯑꯩꯒꯤ ꯑꯁꯤꯅ ꯇꯣꯉꯥꯟꯅ ꯊꯝꯕꯅꯤ ꯑꯗꯨꯒꯅꯦ ꯂꯩꯗꯨꯅꯅꯦ ꯑꯁꯤꯗ ꯇꯈꯦꯜ ꯂꯩꯁꯨ ꯑꯄꯔꯥꯖꯤꯇꯥ ꯑꯗꯩꯗꯤ ꯖꯨꯕꯥ ꯀꯨꯁꯨꯝꯁꯨ ꯂꯣꯏꯅ ꯍꯧꯕꯅꯤ ꯂꯩ ꯁꯥꯠꯂꯝꯕ ꯂꯩ ꯑꯄꯥꯝꯕꯗꯒꯤ ꯑꯗꯨꯝ ꯍꯦꯛꯑꯒ ꯍꯥꯞꯄꯨꯀꯣ ꯑꯗꯨꯒꯅꯦ ꯏꯁꯤꯡ ꯑꯁꯦꯡꯕꯅꯅꯦ ꯏꯃꯨꯡꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜ ꯏꯃꯥꯁꯨ ꯋꯥꯏ ꯇꯩꯔꯒꯅꯦ ꯙꯨꯛ ꯃꯩꯔꯥ ꯀꯠꯂꯝꯗꯧꯕꯅꯤꯀꯣ ꯑꯩꯒꯤ ꯑꯁꯤꯗꯤꯅꯦ ꯑꯌꯨꯛꯁꯨ ꯂꯥꯏꯅꯤꯡꯊꯧ ꯙꯨꯛ ꯀꯠꯂꯦ ꯂꯩꯃꯅ ꯇꯥꯛꯂꯤꯕꯗꯣ ꯂꯩꯁꯅꯥ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯃꯅ ꯍꯦꯛ ꯄꯥꯝꯖꯕꯤꯗꯣ ꯄꯥꯡꯊꯣꯛꯆꯔꯦ ꯂꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯖꯕꯅꯤ ꯂꯩꯃꯁꯤ ꯃꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯥꯏꯕꯨ ꯊꯥꯖꯩ ꯂꯥꯏꯕꯨ ꯅꯤꯡꯖꯩ ꯂꯩꯁꯅꯥꯁꯨ ꯑꯌꯨꯛꯀꯤ ꯂꯥꯏ ꯊꯥꯎꯃꯩ ꯀꯠꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯐꯤ ꯍꯣꯡꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯑꯣꯐꯦꯂꯤꯌꯥ ꯃꯃꯥꯟꯅꯕꯤ ꯃꯣꯏ 2-3ꯗꯨꯒ ꯆꯥ ꯂꯣꯟꯒꯦ ꯇꯧꯔꯝꯃꯤ ꯆꯥ ꯂꯣꯟꯒꯦ ꯍꯥꯏꯔꯣ ꯅꯣꯏꯕꯣ ꯑꯣꯐꯦꯂꯤꯌꯥꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯂꯩꯁꯅꯥꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯔꯨꯖ ꯂꯣꯏꯔ ꯊꯣꯛꯂꯛꯄꯗ ꯏꯅꯝꯁꯤꯅ ꯙꯨꯛ ꯊꯥꯍꯧꯕꯗꯨꯗ ꯑꯩꯁꯨ ꯆꯥꯁꯦ ꯂꯣꯟꯊꯣꯛꯄꯤꯔꯝꯒꯦꯅ ꯇꯧꯕꯅꯤ ꯏꯅꯝꯁꯤ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯨꯁꯦ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯅꯥꯛꯇꯨꯗ ꯂꯩꯁꯅꯥꯗꯣ ꯑꯃꯨꯛ ꯐꯝꯍꯜꯂꯤ ꯃꯥꯅ ꯂꯣꯟꯒꯦ ꯍꯥꯏꯔꯁꯨ ꯌꯥꯗ꯭ꯔꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯣꯏ 3ꯃꯨꯛꯇꯨꯒ ꯂꯩꯁꯅꯥꯁꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯏ ꯀꯩ ꯑꯆꯥꯄꯣꯠ ꯂꯩꯔꯤꯒꯦ ꯇꯨꯡꯂꯣꯝꯗꯒꯤ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯁꯅꯥ ꯐꯠ ꯑꯣꯟꯊꯣꯛꯎꯕꯅꯤ ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯉꯛꯁꯝꯗ ꯇꯥꯋꯦꯜ ꯑꯃ ꯌꯥꯜꯂꯤ ꯑꯥꯝꯂꯦꯁ ꯕ꯭ꯂꯦꯛ ꯀꯂꯔꯗ ꯑꯃ ꯂꯤꯠꯂꯤ ꯃꯁꯝꯗꯨꯗꯤ ꯀꯣꯛ ꯇꯨꯝꯂꯨꯕꯒꯤ ꯈꯖꯤꯛ ꯆꯣꯠꯂꯤ
Leisnana yenglakpaduda haifet mamit anidu yengamaga amuk makha tara'e. Sangom semabo. Seme yambo. Yerum amaga puro adudi. Ado khak hairamaga prap mathakta kakre. Leisna tingak yenghawi. Ophelia yerum aphutpado tangkhai khaidoklaga black pepper duga thum khazika yerum mathaktuda yamdabi kitang chaisil. Aduga nakandagi fruit slice kharaga sangom glass duga sembadu thamlaga Leisna da haira'e. Inamsiya. Yambongi breakfast e inamsi no ina piro. Mapanda ngarang lohongbada yahodaba mi lakpa male ai cha piruge tawni. Hoi piro. Ophelia cha ahaiba singduga adai chanaba achapottuga mamanabi singduga tawraga mapanda puthokre. Leisna manakta thanamba treduda yengduna mangi changse kadai changdre kadai ma matomta wakhal pangkhanda khanjili. Mapandagi Ophelia changakpa makhol tarakpaduda hobe tredu tap pairaga mathakta prap kare. Kagi thongjin hek yobaga sordo amuktang sangna hondoktuna thongdo hanglaga changle. Yairik nganbadi irenjana sofa da famduna ngasi ayuki khabar yengam. Leisna table mathaktuda urakliba breakfast tu thammi aduga latli tawduna. Yambong breakfast ida leiri. Yairik nganba mangonda hangatna yenglakte. Sangom glass tu hana na lamduna thai aduga amuk yerum du lawduna chai. Walang amata ngangdabaduda Leisna di hena masadu ikoi jari. Ngarang yairik nganbana haikiba wahai sing ningsing lakpada matwai hena nungaitre. Mamai leiduna chatke hek tawbaga. Nangdi kai jarage. Leisna mamai du leisilakduna taplapna. Kemta chadri. Pamu. Leisna tingak masadu bhap oida. Kai ba? Pamu sida chaminarasi. Leisna di yairik nganbana adumna hairakani sungtha thazade. Mangonda ngarang line cross to haningdaba amagum indifferent oiba attitude ulakpa matawduga ngasi ayuki matawsigadi onthokna khetnakre. Phamsi kadai phamloisi kadai ningjing mangjing nupiduna leplibado nupasisu notice tawdaba natte. Yairik nganba Leisna da handakti yenglai aduga tallairo. Haide sum yerum sisu taptai hapchile khoi bemana. Sangum sisu pikthana hektai aduga haira sisu yam ai dom chabadi ngam limba supam aduna nangsu chaw haiban mana aduda chaning de hairu rasu angang da amuk chebirani khanna masu tapna phamle single sofa duda aduga sem masung ama loduna chaba hawi yairik nganba phuk haugatuna thangnabada pektakna store room gi mongda leiba adomda changke Leisna wakhalda ai sibu mana yam haina drazalane wasu yam likna da makai Sandokna taasu machang oiba wadu matang hairaga toi. Aiba sida kamaina close oisin mangamdoino. Thong thingzin kibagi makhol tarakpaduda Leisna mamai leithore. Yairik nganbana makhotamak machama paiduna thoklakpaduda mawadi ngangde. Yengba khak yengi. Amuk nupadu changlaktuna sofa duda famlare. Glass da yauriba sangomdo mana puthorakliba mak machaduda haiduna Leisna gi manakta khazik insilai. Leisna matawduda yairik nganbada yenglai. Aduba nupadudi wa amata hairakta magi thokpa chadobadu chari. Leisna masa khangda nokfet tawje. Aduga masu chadobadu chari. Loiraga Leisna na tredu puthoktuna chatke hek tawbaga yairik nganbana. Purin mi kyam lakani haige. Lekai medium de ado imung manungidang oiradi 40-50 smain oini angangsu yauraga. Kai chapot lang ni dudi angangsu yaubanina. Leisna wakhal khali second khara aduga tapna makha tara'e. Ai gyasi hoida hana muktang hangbadi. Nangi moti. Wakhal khanthada phatpirakpa nupasigi paukhumsida ma kai khumgadabano khangde. Yairik nganba Leisna gi paukhum tadrabaduda nangna chaningba maso hapasi kai chaninge. Leisna mana chaningba ama haira'u haibaduda amukka hena machin ka thokpa ngamdre. Makoktasu wakhal khanba lepde. Soli bani wakhal dadi. Ngarang mana tawra idoga hojik tawra isiga aibu kai khallo hainu maisibo. Yam koina leiminarakpa matai manawgi mawni man tawra isi. Yairik nganba Leisna na karimta hairaktrabaduda pharisi aimaga tanaraki. Adu khak hairamlaga prap thokre. Leisna so ikan kanada makhada kumlai.
ꯅꯣꯡꯉꯥꯟꯕꯒꯤ ꯃꯤ ꯂꯥꯛꯄꯒꯤ ꯆꯥꯅꯕ ꯁꯦꯝꯕ ꯁꯥꯕꯗꯣ ꯂꯩꯁꯅꯥꯁꯨ ꯌꯥꯎꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯒ ꯍꯣꯠꯅꯃꯤꯟꯅꯔꯤ꯫ ꯌꯥꯏꯔꯤꯛ ꯉꯥꯟꯕꯁꯨ ꯃꯃꯥꯟꯅꯕ ꯆꯤꯡꯈꯩꯒ ꯇꯧꯔꯒ ꯃꯤ ꯂꯥꯛꯄꯗ ꯆꯥꯅꯕꯗꯨ ꯂꯩꯕ ꯆꯠꯄꯒ ꯑꯇꯩ ꯊꯕꯛ ꯃꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯨ ꯇꯧꯔꯤ꯫ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄꯗ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡ ꯍꯟꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯏꯉꯦꯜꯂꯩ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯅꯪꯕꯨ ꯊꯕꯛꯀꯤ ꯁꯨꯇꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯧꯔꯤꯅꯣ?" "ꯆꯥꯛꯀꯧꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯆꯠꯄ ꯌꯥꯔꯅꯤꯌꯦ ꯏꯃꯥ." "ꯏꯕꯨꯡꯉꯣꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕ꯭ꯔꯣ? ꯊꯅꯥ ꯑꯣꯏꯕꯅꯤꯅꯅꯦ ꯀꯨꯏꯅ ꯊꯕꯛ ꯀꯥꯗꯕ ꯌꯥꯕ ꯖꯥꯠꯂꯅꯦ ꯃꯥꯕꯣ?" ꯂꯩꯁꯅ ꯌꯥꯏꯔꯤꯛ ꯉꯥꯟꯕꯒꯤ ꯊꯕꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯃꯥ ꯊꯣꯏꯅ ꯈꯪꯕ ꯑꯣꯏꯗꯕꯅ ꯋꯥꯗꯨ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯆꯥꯒ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯂꯩꯃꯁꯨ ꯆꯪꯉꯛꯇꯨꯅ "ꯏꯉꯦꯜꯂꯩ ꯏꯃꯧꯒ ꯋꯥꯔꯤ ꯁꯥꯔꯕꯣ?" "ꯍꯣꯏ ꯁꯅꯥꯏꯕꯦꯝꯃ, ꯁꯅꯥꯏꯕꯦꯝꯃ ꯍꯣꯏꯅ ꯈꯔ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯌꯨꯀꯣ꯫ ꯃꯄꯥꯅ ꯉꯟꯅ ꯊꯥꯗꯣꯛꯂꯝꯕꯅ ꯏꯆꯥꯁꯦ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯉꯝꯈꯤꯗ꯭ꯔꯦ." "ꯏꯍꯦ, ꯑꯉꯥꯡ ꯃꯃꯥꯡꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯄꯪꯍꯥꯏ ꯍꯥꯏꯕꯤꯒꯅꯨꯁꯦ꯫ ꯏꯆꯥꯅꯨꯄꯤꯃꯛꯅꯤ ꯈꯜꯂꯤꯕꯅꯤ ꯑꯩꯗꯤ꯫ ꯌꯦꯡꯉꯣꯏ ꯏꯉꯦꯜꯂꯩ, ꯑꯩꯗꯤꯅꯦ ꯏꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯕ ꯅꯠꯇꯦꯗꯣ, ꯑꯗꯨꯅ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ꯫ ꯑꯩꯅ ꯏꯃꯧꯁꯦ ꯍꯦꯛ ꯎꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯃꯧ ꯑꯣꯏꯅꯤꯡꯃꯟꯗꯅ ꯍꯥꯏꯕ ꯂꯥꯛꯇꯅ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯗꯅ ꯏꯃꯧ ꯑꯣꯏꯔꯦꯗꯅꯁꯦ꯫ ꯏꯃꯧꯒꯤꯗꯤ ꯑꯩꯁꯨ ꯂꯩꯔꯤꯁꯤꯗꯤ ꯏꯉꯦꯜꯂꯩ, ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯑꯔꯩ ꯂꯩꯇ ꯃꯇꯦꯡ ꯄꯥꯡꯅꯗꯧꯔꯤꯕꯅꯤ꯫ ꯋꯥꯈꯜ ꯑꯋꯥꯕ ꯈꯟꯒꯅꯨ ꯏꯆꯥꯒꯤ ꯑꯐꯕ ꯇꯥꯡꯈꯠꯂꯛꯄ ꯃꯤꯀꯨꯞꯁꯤꯗ." ꯏꯉꯦꯜꯂꯩ ꯂꯩꯃꯒꯤ ꯋꯥꯍꯩꯗꯨꯗ ꯄꯦꯟꯖꯈ꯭ꯔꯦ꯫ ꯃꯆꯥꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯗꯅ ꯍꯦꯟꯅꯗꯨꯝ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯂꯨꯝꯅ ꯂꯧꯖꯔꯝꯕ ꯃꯇꯧꯗꯨ ꯎꯕꯗ ꯊꯃꯣꯏ ꯄꯦꯟꯈ꯭ꯔꯦ꯫ ꯃꯆꯥꯕꯨ ꯍꯦꯛ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯏꯉꯦꯜꯂꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯂꯩꯅꯔꯤꯕ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕꯁꯤꯡ ꯑꯁꯤ ꯎꯕꯗ ꯃꯆꯥꯕꯨ ꯍꯌꯦꯡ ꯇꯊꯤꯅ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯖꯕꯅꯤ꯫ ꯂꯨꯈ꯭ꯔꯥ ꯑꯣꯏꯔꯨꯕꯗꯨꯅ ꯃꯥ ꯍꯦꯟꯅ ꯄꯥꯈꯠꯆꯕꯅꯤ꯫ ꯂꯩꯁꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯇꯞ ꯇꯞ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯈꯪꯂꯛꯇ꯭ꯔꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯅꯦ ꯃꯀꯨ ꯐꯪꯖꯕꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏ ꯃꯁꯛꯇꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯔꯕꯅ ꯂꯩꯁꯅ ꯂꯥꯏꯙꯨꯛ ꯀꯠꯅꯕ ꯃꯐꯤ ꯑꯁꯦꯡꯕ ꯍꯣꯡꯗꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯀꯠꯄ ꯍꯧꯈ꯭ꯔꯦ꯫ ꯌꯥꯏꯔꯤꯛ ꯉꯥꯟꯕꯗꯨ ꯄꯣꯠ ꯆꯩ ꯊꯤꯜꯂꯨꯕ ꯍꯜꯂꯛꯄꯅꯤ꯫ ꯒꯦꯠ ꯑꯗꯨ ꯍꯥꯡꯂꯒ ꯍꯦꯛ ꯆꯪꯂꯛꯄꯅꯤ꯫ ꯂꯩꯁꯅꯥꯅ ꯙꯨꯛ ꯀꯠꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯩꯕꯗꯨ ꯍꯦꯛ ꯎꯔꯨ꯫ ꯅꯤꯄꯥꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯐꯣꯇꯣ ꯑꯃ ꯐꯠ ꯀꯥꯞꯈꯤ꯫ Ep.2 ꯑꯌꯨꯛꯀꯤ ꯏꯔꯨ ꯃꯥꯏꯊꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯑꯣꯐꯦꯂꯤꯌꯥꯒ ꯃꯃꯥꯟꯅꯕꯤ ꯑꯅꯤꯒꯅ ꯆꯥꯛꯈꯨꯝꯗ ꯆꯥ ꯂꯣꯜꯂꯝꯕꯗꯨꯗ ꯍꯪꯂꯛꯄꯅꯤ ꯅꯨꯄꯥꯗꯣ꯫ "ꯅꯅꯝꯃꯗꯤ?" "ꯃꯄꯥꯟꯗ ꯙꯨꯛ ꯊꯥꯔꯤꯕꯅꯤ ꯑꯝꯕꯣꯝ." ꯌꯥꯏꯔꯤꯛ ꯉꯥꯟꯕꯁꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯂꯩꯁꯅ ꯃꯄꯥꯟꯗ ꯂꯥꯏ ꯈꯣꯏꯔꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯊꯣꯔꯛꯂꯒ "ꯏꯕꯦꯝꯃ, ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯁꯦꯝꯃꯨ꯫ ꯌꯦꯔꯨꯝꯗꯨꯁꯨꯅꯦ 3ꯃꯛ ꯐꯨꯠꯂꯨ꯫ ꯑꯗꯨꯒꯅꯦ ꯍꯩꯔꯥꯗꯨꯁꯨ ꯍꯣꯔꯦꯟ ꯈꯔ ꯌꯥꯝꯅ ꯁꯦꯝꯗꯧꯕ꯫ ꯑꯗꯨꯒꯅꯦ." ꯑꯣꯐꯦꯂꯤꯌꯥꯅ "ꯏꯅꯝꯁꯤꯗ ꯄꯨꯍꯜꯂꯛꯑꯣ." "ꯍꯣꯏꯅꯦ." "ꯍꯅꯨꯔꯒ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯁꯥꯔꯤꯗꯣ ꯌꯥꯝ ꯄꯛꯇꯦꯀꯣ ꯌꯥꯝꯕꯣꯡ꯫ ꯏꯀꯥꯏꯕꯁꯦ ꯈꯔ ꯈꯪꯅꯁꯦꯕ꯫ ꯅꯠꯇ꯭ꯔꯒ ꯃꯝꯁꯤꯗ ꯑꯩꯒꯤ ꯀꯥꯂꯥ ꯆꯁꯃꯥ ꯑꯃ ꯂꯩꯕꯤꯌꯣꯅꯅꯦ ꯃꯝꯁꯤꯒ ꯄꯥꯡꯆꯧ ꯍꯣꯏꯁꯨ ꯀꯥꯂꯥ ꯆꯁꯃꯥ ꯑꯃꯃꯝ ꯎꯞꯇꯕ ꯌꯥꯔꯔꯣꯏ꯫ ꯗꯨꯅꯤꯌꯥꯁꯦ ꯀꯨꯔꯥꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯛꯄꯗ ꯃꯤꯠꯇ ꯆꯪꯒꯅꯤꯅ ꯍꯥꯏꯔꯗꯣꯏꯕ." ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯃꯣꯜꯂꯤ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯁꯤꯅꯤꯅꯦ ꯂꯚ ꯏꯁ ꯕ꯭ꯂꯥꯏꯟ ꯍꯥꯏꯁꯦ." ꯑꯉꯥꯎꯕ ꯏꯇꯧꯅꯦ ꯍꯥꯏꯔꯗ꯭ꯔꯥ ꯃꯥꯒꯤꯗꯃꯛ ꯑꯉꯥꯎꯕ ꯑꯣꯏꯕꯗꯤ ꯌꯥꯏꯗ, ꯌꯥꯗꯕ꯭ꯔꯥꯅꯦ? ꯇꯝꯊꯤꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯎꯍꯜꯂꯗ꯭ꯔꯥ? ꯀꯂꯛꯆꯪ ꯃꯣꯏꯒꯤ ꯃꯥꯡꯗ ꯑꯣꯏꯒꯅꯤ ꯇꯝꯊꯤꯕ ꯃꯍꯥꯛꯀꯤꯅꯦ ꯍꯥꯏꯔꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕ ꯖꯤꯕꯅꯦ ꯍꯥꯏꯅ ꯑꯃꯨꯛ ꯇꯥꯛꯂꯁꯤꯔꯥ? ꯃꯐꯝꯗ ꯑꯋꯥꯕ ꯄꯤꯗꯅꯕ ꯍꯣꯠꯅꯕꯗ ꯑꯣꯏꯒꯅꯤ ꯃꯥꯇꯒꯤ ꯑꯁꯣꯟꯕ ꯖꯤꯕ, ꯑꯣꯏꯅꯤ ꯃꯥꯇꯒꯤꯅꯦ ꯍꯥꯏꯔꯕꯗꯤ꯫ ꯁꯛꯂꯣꯟ ꯀꯌꯥ ꯂꯧꯗꯨꯅ ꯂꯩꯌꯣ ꯍꯥꯏꯔꯕꯁꯨ ꯃꯥꯇꯒꯤ ꯑꯣꯏꯖꯒꯦ ꯁꯛꯂꯣꯟ ꯌꯥꯝꯕ ꯃꯤꯁꯛꯁꯨ꯫ ꯁꯣꯏꯍꯟꯅꯤꯡꯗꯦ ꯃꯥꯗꯤ, ꯁꯣꯛꯍꯟꯅꯤꯡꯗꯦ ꯃꯥꯗꯤ,
ꯑꯣꯏꯖꯅꯤꯡꯈ꯭ꯔꯦ ꯑꯉꯥꯎꯕ ꯇꯝꯊꯤꯕ ꯑꯁꯣꯟꯕ ꯖꯤꯕ ꯑꯩꯇꯒꯤ ꯑꯩꯁꯦ ꯃꯥꯇꯒꯤ ꯑꯣꯏꯅ ꯃꯥꯇꯒꯤꯅꯦ ꯍꯥꯏꯔꯗꯤ ꯆꯣꯏꯔꯣꯜꯁꯨ ꯂꯣꯟꯖꯒꯦ ꯑꯉꯥꯎꯕꯁꯨ ꯇꯝꯊꯤꯕꯁꯨ ꯑꯁꯣꯟꯕ ꯖꯤꯕꯁꯨ ꯄꯨꯝꯅꯃꯛ ꯑꯣꯏꯖꯒꯦ ꯑꯩꯁꯦ She was his clandestine and he'll be her pink person. And the most beautiful part is he wasn't even looked at her when he finally found her again. And his love language is to love and to be loved quietly, steadily, constantly. Lai khurumliba nupiduna khangdringai nupado imungda prap changlei. Mamana chakhumda leiba ubada changsinduna. Ima, haune, kai haige jabo. Leimadi muttu pangnungda nungai jabi haidu oire. Yarik nganbana mamagi paukhumduda nokfet tawraklaga. Ima, kai mutnunga side. Happy way kai way, hayam oiramida. Leima macha nupana rose tawraklabaduda. Khon subagi machaiduna thage tawbagi mawangda. Nangi hongnabido tawraklaroina ibani MOU sign tawnakraba natro. Ha? Nang nupi hek thibaga karan turan tawzararoina bhakti katkiba natraba. Ophelia ensangsum semlambane. Magi mamsigi warido khangba ngamdramal thik nokhale. Leimana hai kaigi nokli noibema. Nati mamsina haise yam lalabrane. Mamsia Yambunga mamsiga gi durdasan lilado inam sidiam ta uzaram kira aduna life telecasam ta tausiba yarik ngan ba handakte mamittu suklaga Ophelia da munna yenglei purik lemba sunungdang wairam gi walking chatluraga halakpani mamauga tungda mangda oina yumjau gi thongdu hangladuna changlakpani leimana moi samkhya numidangi ensang sidi kari tausige hai siza Aidi buksi thanthali champut amadi yaur aigidi chini yawhalanu ko aduga imaudane kangsoi ahawba mathonghaludana adu noibu chakhum changba yaba yadabadu tawgadro amuk mamauda yengduna kari insang chaningeni imaubo pabungde hekta hayu leisna imung sida leiriba mi khodingmakna mabu asuklumna lobiba matau sida mabukningdo aduki matik penjai Pabong, kay kangsoi chaninge, namau thongzage. Leimadi nokfet yengli, yarik ngan basu leisnada munna yeng. Ophelia na, inamsiya, paung chawdine palangsa kangsoi ang pambane. Aduga kanglayan kangsoiga. Purik lemba nokladuna, masidine, ay nagahayba ng hulak hawba natine. Leimana, chakum changba yaba yadabado kay sukay deda mo'y songka. Migi, imungi makapol. Hawsiki chatnarakliba ahongbasida khara ama phai phatte marai tawnabagi wani thoina akaiba tawbasu nate lairam tilam soidra loire kaidawi haige imogi makhut jababo leimana koithokna macha tana hairakpadudade urikte nokle asumna magi loinabine hek koithokna haibase nauna lakliba mamogi mamangsida ikoi koidaba matau utlabasida masu henadom mamongna koidanaba haiduna magi Hainingba wado haire. Pare, palangsa kangsoido adu janinge pabungde. Hai pabong. Asi hairaga mathakta kakre. Yarik nganba ngasaidagi wa amata haide. Magi oiba wa amata marakta thatkhidre. Leima hojikta da machanupada yenglaktuna. Nangbu kay haininge imada. Yarida. Kona tapna hairage ma. Chaklame aidi. Ho adudine. Nangi da haigadawba. Ko. Noi pabong so engonda hairamido uhawba natro nangsu nangiduda